Mireng tabiriba puma pogo bachofna hanmukta da taram okchari ngasisu anoba nomaijin mitama lakpaga loinana mayamna hangbirakiba wahangsing amadi ibirakpa comment sing video du pudun lakchari ngasigi video asibu mireng tabiriba singna video asibu like tosinbiramu amadi channel asibu subscribe tosinbiramu ngasigi video si matang asta hojarage video asibu loiba phawtang mireng tabiyo ngasi ahan bada lokachariba comment asidi KB67 hain ibirame bro Xiaomi 13 Pro je karam kanda launch tawdino India da amta haibiro bro masi haiba Xiaomi 13 Pro haiba phone asi India da February tha sida launch tawraba yai haina di panari adu chap chaba official leba kogi company ge mic ki teasers kumbadi thadokpa leitabana maram oraga masi kayam yamna chumgadabano haiba sidi haiba namde haina domge comment asi ki pakhom bijari mathangda lokhachariba comment asina Michael Loriam tawbirakpani bro 2025K swaida leiba camera mayek singba phone se kai oidono amta haibira uba domna lupa lising kundagina kun manga fawgi manungda leiba camera mayek singba phone camera gi namakta khalaga yengbiba taragadi OnePlus Nord CE2 hairiba phone asi natragana Moto X30 Pro hairiba phone asi yengbibi ai haina domgi comment asi ki pawkhumsu bijari mathangda lokhachariba comment asina Nandakumar Laisram tawbirakpani bro aigi phone se Oppo Reno 7 Pro 5G ni ado hantak sahina ahanba paibani na Oppo phone se kayamna update tawdino khangdre suggestion amta topiro reply gi namak next Sunday ngaijari adongi subscriber da abung adomna haibira iba Oppo Reno 7 Pro haiba phone asisu yamna phaba phone amani aduga loina adomna update ni matang hangbira iba sidi mase thagi oina lakpa security patch kumba sidi adumak update tawdokpada kaisu akaiba leite maramdi no ba security gi koigi bug sing lakpa natragana software ga problem lakpa sing asi thagi security patch asi dai koigi firewall kumba hapchen bhaiba tare protect tawna internet users sing gidamakta dumba update mayam supiri loinana matam gi oina lakpa Android 12 13 gi update sing asisu adomna update tawthopi bataraga phone adu anouba feature sing yausalakpa amasung sinabada hena nungairakpasu yai maram aduna haiba sing asi adom matam gi alakpa update sing asi tawthokpada thoidokna problem lairoi haina adom gi comment asige pawkhumsu bijari mathangda lokhachariba comment asina loitamcha taibangna tawbirakpani bro ahan bada mobile gi maramda hangjakiba wangsing pakhom pibirakpagi damukta bro bu haningai leitana thagachare adombusu aina thagachariba video sing yengbiba amadi fajaraba nungairab pung thogopiba comment kya tawbibi damukta haningai leitana agi maikai digisu tawbimal khangbu chari loinana aduga channel asisu 10K 50K amsu 100K subscriber yamna tuna yoba oirasnu haina wish bijari adomgi wish tagi adomgi yai pauzil dagi loinana mieng tabiba mayam sing support tawbiba amadi video sing asibu share tawbiduna hairiba asimak yoba ngamnaba agi maikai digisu angba thak to hodan jage haina adomgi comment asiki pawkhom bijari tan haibire bisi bro khangjaning badi for iPhone 13 Pro Max battery health 80-90 leibase full charge amana kayam kuina sinaba yagadage hangjidina hangbani marik chumna pawkhom bibir bro bu punsige kaujaro adu domna hangbir haibire iba iPhone 13 Pro haiba phone asde yawba battery asi koge 3095 mAh ki battery khaktani aduna battery asi capacity asi yamna chawdobana maram oiraga masi adom gi sinabagi sumakha pole adomna kayam yamna sinaribano heavy user oiba targadi masi nongma mapung phana satpa khara wana thokani aduga phone yamna hena sinadaba adugumba mioi ama oiba targadi masi numit chupa adum satpa yaba battery ki sang amani haina domgi comment asigi pawkhumsu bijari mathangda lokhachariba comment asina chongba sarang them tawbirakbani kari achinba lei ge handak ki Sunday asibu aidi hojik 1:12 am da yenge Sunday nimita upload tawdabanina mamang da hokiba Sunday asida chinba haijaba tare aigi personal oiba problem khara leibana maram araga mase ai video hapangam hodre masigi damakta suming tabiriba singna ngakpi gani loinana masigi damakta su aina mamangi video da su panjakibani masi kudongsa da khara aigi personal oibani masigi damakta mayam amsung yeng tabiriba amadi chongba sarang them su waro bidana magi damakta amuka hanna su nolokchari mathangda lokhachariba comment asina pukhau gaming na tawbirakpani bro iPhone 10s plus 20K new Android ani si karambana hena fani iOS singsi ariba oirasu nungaina sinaba ui 2015 fau Android ti ude phone ani si chahi ahum mukpu budi karambana hena nungaina ni phone chap pak sapa oidaba camera system game amadi long lasting da hojiki matam da iPhone 10s haribse adomna panbire iba phone ase ngasidagina matam yamna kuiri haijaki batare ngasidagina chahi mari mangagi mangda launch so ki phone amadi oire mado sinaba matam da 10s to dum chahi ani hum sinaba matam da de thoidokna problem di leiroi chappa heng tok chat pa haiba tare asiguma problem sing ase iPhone da di pak legandi adubo hojiki matam asla yengna batara gadi 20K lupa lising kun fawgi range ta leiba da su afaba Android ki phone sing su mayam am leire loina na haiba phone sing asida yauriba Android ta piriba
featuresing asi anova features kaya yaubana maram oirga hojiki matamda adumak sinaba yaba Android ki phone sing su chahi ani ahum de adumak fajana akoi ningthina sinaba taragadi adum sinaba yaba phone sing oibana maram oirga masi adom gi apamba masung adomna pamkhiba iOS pamba natragana Android pamba sigi makha yamna poli haina adom gi comment asigi paukhum su bijari mathangda lokhachariba comment asina Angry Boy haina ibirame bro rupees 16,000 swai phawgi manung da leiba phone da karamba phone na faduino bro amuta haibiro game so adum sanaba yaba ama hojik phawgi oina de lupa lising tra truk ki range asida adom na game so adum sanaba yaba phone apaba phone amatang ingbirama taraga di handak ta nong launch to kiba haijaba tare January gi tang manga da launch to kiba Redmi Note 12 haiba phone asi haiba price range asida uba phangbi gani loina na phone adu de yauriba Snapdragon 4 generation 1 haiba sis processor asi adumuk fawa processor ma oibira mara morga game sanaba matam da so adumuk afaba phone ma oigani loina na anova launch to phone oibana masi matam ga chana ba soidana gi oigani haina adongi comment asike paukhum bijari mathangda lokhachariba comment asina Sohail Khan na tobirakpani bro MediaTek amasung Snapdragon ani se karam banai hena game sanabada nungai bage amasung queen na sana sangna sinaba karamba processor na hena lasting oigani amuktang haibiro ekoi ga haiba processor ani asida thoidongna khena badi leite adu gaming gi damak to oiba taraga di ekoi ge tongan ba core sing yauna mer muraga Snapdragon haiba processor asina sanaba matamda khara khajik adum hena ugani adubo haiba Snapdragon aduga MediaTek aduga sam na haiba da MediaTek Dimensity 12000 ga Snapdragon 695 ki ngaba taraga di MediaTek na soidana hen gani maram asina adomna sangdamnari ba processor sing adugi makha yamna poly hena tamjage loina adomna processor sing gi matang da hena ukuppa khangmining ba taraga su channel asida matam khragi mamang da processor sing gi sangdamna bagi video ma hapko chagrabani haiba video adu yengbi matam da soidana maki adoki doubt sing adu clear oigani haina adongi comment asigi paukhum su bijari mathang da lokhachariba comment asina HD Max na tobirakpani Sunday numita video upload tobiraktabagi maram haibiro bro aduga all phone exchange to bagi matang do amukta akupa maron haibiro mamang da soina panjakraba Sunday numit mamang gi hokiba Sunday numit adu video namduna thamjaraga koi edit toroga upload to bagi matam se tanja phangkida haijaba tare numit adu da thoidokpa aigi oiba personal oiba chinba yamna maru oiba thaba malakpan madu hapang hawdre madu gi namakta ming tabiriba singbu hanjana aigi maike digi noluk chari musungara ubidana haijari loina adomna haibiraiba ariba phone sing exchange to bagi matang ase ekoi adomna leigedoriba phone haiba tare anova online store da leigedoriba Amazon natraga Flipkart da leigedoriba phone adu da exchange offer soidana maki lerangani haiba exchange offer adu da adomgi hanagi ariba phone adugi model adu hapiraga IMEI haiba number asi chana hanbiba matamda phone adu lupa kaya dagina kaya fawba phangba yabage haiba tu soidana maki tholakani masi haiba si select tobiraga phone anova order tobu matamda adomgi phone aduna deliver toba natragana lakba matamda laiba delivery agent aduna adomgi phone adugi exchange tawna bagi damakta value adu yengaga piba yaba mamal adu laptop aba matungda adongi phone anova order tobu matamda haiba adugi value adu minus toraga phone asi piram gadabani amasung adongi phone adu puduna chakyudamani masida thoidokna problem lainingai leite amasung masida kiningai leite mase authorized oiba Amazon Flipkart natragana atop website singi natragana atop shopping application mayam sing sige le verified or agency na tawda ba thabak oibra masida thoidokna problem lainingai leite haina adongi comment asigi paukom su bijari Masining asigi mayam na hangbirakiba wangsing amadi ibirakpa comment single video asibu miyeng tabiriba amadi video asida comment tawbirakiba mayam punamakpusu agi maikai digi hainingay leta na thagachaba phongdokchari tungda su adomna mobile phone singi matangda amadi technology ka mari leina ba khangbining ba wangsing leiba targa su ngasigi video ge comment section da sungsoi soidana ibiramo amadi channel asida pibining ba suggestion leiraga su ngasigi video ge comment section da sungsoi soidana ibiramo mayam na ibirakpa loina na pibirakpa suggestion ga loina na anoba video ama pudun lakchage ngasigi oina di video si matang asida losinjari tungda no video amada muk thengar sei matam adu fawi maktadi mayam punamakti kaina bagya thang nijari